Social media ki tongan maroiba update sing lokhacharaga ahanbada communist maitai dagi lokhachagi madudi AR na backup piba Burma ki Kuki naharol KNAB plus CNA plus CNF supporter PDF taragamari ture kulai konana by junta army somda Manipur sungarang nahandagi PDF amasong KNAB kango khara ture AK series ka konana by maitai plus naga naharol pulaga Any lam the Kuki naharol natraga Kuki gi supporter naharol turadi ekhoi maitai gi kanavane wari loiresida mathangda mingchel kanglipak arambai dagi lokacharaga laimaram da Kuki militant singna nomai Kappa Houre kre ani subada Sire Athubi hauji Kuki singna nambol irengpam da bom yauna kapthaba Houre kre arambai tingol gi Robin mangana sumna thamlagli madudi aikhoi maitai gi I se ai tasengna ngakpadi yam nga e lan chatpa haise sir su yare haibani haujik sekmai da kablakli bisi kanana te chatkhino haibani yade sengmai unit commander ga makha taba sengmayam yomaga aingonda chatke na takpase loire haidana kanade ofai leite 30 unit ki team chatkre aidi lehaure mai palao inausha maning sughan hanba yade asumna Robin so athawbu singi puning thawgalagle mathangda maitai gi phibam nongma gi lakadori maitai si tumnaba loisalage haibani ngasi newspaper daga haikhrbadu haujik phawba mi karemnaba usinadabadi lepte haujik laibak kidamak siba kidaba ikoi kharagi wakal hankhibada oirakadabadu tinjo tharaga khanbiba chungani asamna Robin na ongdoragle